koi MANPAC na Manipur da madi Northeast ta Cape chana da nabugi damakta koi Centre da Wari saba chtkhibadu aphaba yaiphaba porokna bugi damakta koi gi Assam gi volunteer sing amadi kaithel gi maibel sing na ngasi kangla gi mamang da koi candle lighting koi candle thalakan da makoi gi yaiphaba paujel adu porokna bugi damakta koi candle thana ba yampana honajari Camera mga tulong on tulong ke. No caf in Manipur.